ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ BJP ꯂꯩꯉꯥꯛꯅ Chief Minister Scholarship Scheme for Civil Services ꯍꯥꯏꯕ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯇꯨꯅ ꯕꯖꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.40 ꯍꯥꯞꯇꯨꯅ ꯊꯝꯂꯦ ꯍꯥꯏꯅ CM ꯈꯦꯝꯆꯥꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯏꯃꯥ 12ꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯃꯃꯥꯡꯗ ꯑꯞꯁꯄꯥꯒꯤ ꯃꯥꯌꯣꯛꯇ ꯃꯐꯤ ꯊꯣꯡꯗꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯦꯟꯇꯤ ꯔꯤꯄ꯭ꯔꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ इंडिया पुंबदा मणिपुर कल्लू मियाम कल्लू हाइना पांगथोकपा खोंजंग मणिपुरदसु मणिपुर लौमी लुपना पांगथोकरे। अमदी स्पेन फ्रांस माइथीबा पीदुना फीफा वर्ल्ड कप की फाइनल चंखरे। खुरुमजरी ISTV की पाउ मिनिंग ताब्रिबा ख्वाई पुमना पुतराम नोक्सरी हौजे पाउ संदोकना पीजरी हियाई एजू प्राइवेट लिमिटेड की यूनिट अमा ओइरिबा क्रिएटिव सर्कल हौदोखिबा चही 13 सुबा मपोक कुमोन की थोरम पांगथोखरे और लंबुलेंड लाइबा होटल इमोलेस्टा पांगथोकपा थोरम अदुदा मणिपुर की चीफ मिनिस्टर युमनाम खेमचान रिटायर्ड IAS RK निमाई रिटायर्ड IPS थांगजम ब्रोजेन अमसुंग GP वुमेन्स कॉलेज की हानगी प्रिंसिपल लालहरी ना अथोइबा मिथुंगलेन ओइना सरुक याखी थोरम की सरुक अमा ओइना MPAC न लौबा CSE इंग्लिशिंग अनिगा कुनिथोइदा माई पाकलबा क्रिएटिव सर्कल की महिरोइ 13 अचंबा खुदोल अमदी मेमेंटो पीदुना पुगनिंग थोगतखे थोरम का मरीदेना चीफ मिनिस्टर युमनाम खेमचाना कोविड मरम ओइरगा लमदम असिगी मियामना वानरिंगाई चेरक्ता महिरोइसिंगिदमा क्रिएटिव सर्कल न लौखिबा थौदांग थगनिंगाई ओइ हाइखि लमदम असिगी महिरोइसिंगी येंगलगा BJP लेंगागना चीफ मिनिस्टर स्कॉलरशिप स्कीम फॉर सिविल सर्विस हाइबे स्कीम हौदोक्तुना बजेट करोड़ 2.40 हाप्तुना थमले मसिना महिरोइ चनीदा स्कॉलरशिप पीदुना लमदम असिदा अफबा सिविल सर्विस एक्सपीरियंस पुथोकपा ngamlagani हाइखि। Chief Minister's Scholarship Scheme for Civil Services in Tamdra, Pakoro, and Nigama Lagmatu, to the budget the over, Lorena, Basi Kami Mahirusin, Haidare, Sigi Jamama, Panto Kanda, I decided Jenny full scholarship Hungary, Haida, Lautokus, like that, Brovisu, Basi initiative low, Yogeri, information goes again. Any suggestion, Swida. The government is job is agadi hai na phane is so ai log lage ado karene hangse se lower kan desu ab pura ga pajara wari samina si har kan leite ndari to no khadase एंटी रिप्रेशन डे थोरम पांगथोखरे तंपाक्ता अप्सपा थमजिलिबा मखाताना फेक एनकाउंटर थोकनबा सिनबनी हाइना ऑब्जर्वेशन कमिटी एंटी रिप्रेशन डे इंग्लिशिंग अनिगा कुंतरु की चेयरमैन खांगेमम आनंदीना हाइख्रे कुमजा इंग्लिशिंग अनिगा शुपना मरी की जुलाई तांग 15 इमा 12 कंगलागी नोंगचुप थोंग ममांगदा अप्सपागी मायोक्ता मसादा मफी थोंगदना चंगसिनखिबा खोंजंगी निंगसिंग नुमित थोरम एंटी रिप्रेशन डे थोरम कोनुंग ममांगदा लेबा लमयानबा संगलेंदा पांगथोखिबा अदुदा ऑब्जर्वेशन कमिटी की माइकैदगी नुमित अदुदा खोंजंग संगसिनखिबा इमा 12 की मनुंगदा लेखिद्रबा इमा अहुम की सक्तमदा हैकत लेकत तमदुना इकाई खुमनखि लेहौरिबा इमा मापन की मफमदसु खुदोल तमदुना याइफा थौजाल निखि ऑब्जर्वेशन कमिटी एंटी रिप्रेशन डे इंग्लिशिंग अनिगा कुंतरु की चेयरमैन खांगेंबम आनंदीना कुमजा इंग्लिशिंग अनिगा शुपना मरी की जुलाई 10 थांगजम मनोरमा कंगलादा लेबा असम राइफल्सना नुपी पुलिस यावदना मयुमदगी फादुना पुखरगा ngariyan चिंखोंगदा तमथिना ओटपी नैबिरेबा मतुंगदा असीबा हकचांग ओइना फंकी इंडिया गवर्नमेंट मणिपुरदगी लालहौबा मुथतनाबगी मिंगदा ड्राकोनियन लोनी हारिबा अप्सपा एक्ट 1958 थमजिलगा एक असिगी मरुमदा लमदम असिगी नुपी सिंगदा मियोट मिनै चथबा मरा लैतबा मिचम हात लेप्तुना चथखि
Manorama-gi mihat adudagi tang tara mangagi ayupung tara taba matamda ima tara nithoina kanglagi nongchup thangba sanathong mamangda upspa lokthokadabani haiduna mafi thongdana changsinkiba numit adubu makhoigi matung illiba singna ningsingba amadi ikai khumnabani matam aduda government assembly segment taretagi upspa lokthokraba matungda makhata na police station kharadasu lokthokpa leikhi adubu thogliba irang asigi namada police station kharada makhata na thamjinlapa asi makhata na encounter thoknaba sinbani haiki Moina hojik thamjalla ise asomna tawraiba kuki lando aduda beli sidane leibana haron mayam phadana adai khulai baba mayam leibado operation tawraga nainanaba thamjalla ini ado akoi noina loin khange hojik u beli da khulai baba da haron lalhoba kana leirige leite haiba adudi mara leita bana amayamdo amu kapaga hatlagadi anirak suba fake encounter ama thoktana ifam semgibado adumain tawduna mara leitaba mayam ama hatnabagi machak lakani haiba India pumbada Manipur kallu miyam kallu haina pangthokpa khongjang Manipur dasu Manipur lomi lupna sinduna pangthokre khongjang asigi saruk ama oina irawod bawanda miyam gi oiba mifam amasu pangthokhi khongjang adugi saruk ama oina miyam gi khongchat amasu irawod bawanda gi hauduna chatnaba thorakpada police na family welfare tarakpa lambida thingbadagi makhata na chatkhide khongjang aduga mari lena Manipur lomi lup ki secretary hais ibo bina kuki narco terrorist sing na chatharakpa chahi ahum pharaklaba lal asida ingta purakpa ngamdaba asina lau singubat matam yoroklabasu mafam kayada lau uba ngamdre satharakli ba proxy war asida lengak na warushin ama purakna ba hona basu laitri lengak si maming tagi oire Manipur India ge saruk amani hairabasu India lengak na hanna yengbidre maram aduna athubada irang loishelu Manipur da ingtapa purau kuki terrorist sing muthatlu law and order ngakpa ngamdrabadi lengak pasing fam thadu amaromda lau singu bagi matam yoroklabasu lafam kaya ikang thoktuna leire lengak na Manipur ikang thokle haina lauthu loinana jingkhong chingya da leiba kuki ga tainari ba lafam kaya lauba yadana leiri masigi fibam thokpa compensation supi taba kaya leiri athubada lauba yadana leiri ba lafam singi ithai lokhongda ising pina ba lengak na bideng changada bani haike Rura tanja asal lau sungu ya doba matam asilati lau unelo buma pam kaya se Manipur ki kenen puna musim ikang kangi sing awa boleh Manipur ikang tuena lau tu luane lau jadi kuki ke tainer buma pam kaya sila lau bayar dobi awa boleh luane lau madu ki kheti pulan pi ke doba kaya su pi be awa doba kaya su lagi asiko mayam singa se sarkar asina lau simi kaya si mati yang si piu pi be abe ite lau kong se atu matam semu Idea of Manipur bu hena mara chesin hana papandam da loinana Federation of Civil Society Organization Folks na Makhan Village Relief Camp da chana thakna bagi tengbang pikre kuki naga ani gi marakta thokiba irang na maram oiduna konsa khul amadi ke lungwiram village ani dagi khunja chamaga homfutra mathoi Lanjena duna changjafam lauriba Kangpupi district ki manung chanba saitu Gamphajol subdivision gi makhada leiba Makhan village ta hangba relief camp ta cheng hawai alu thau chini na chingba chana thakna ba polam kaya folks ki myoi kunma thoina luchingba tim amana tengbang khiba khongchat asiga mari renena folks ki president BM Yaima Sahana Organization asina mamang matam singdagi hauna lamdam asigi awaba tarakpa matamda angam batengbang singpang duna lakli ngasisu mafam asida anirak shubo oida myoi kunma thoina sabatim amana mafam asida changjafam lauriba khunja singda angaba mating pang balakpani khongthang asi maru oina idea of Manipur gi wakhalonda chingmi tami khaidana awa ana taraba singda angamba mating pangnaduna nungshi chanana hingminabagi wakhalonda lakpani masina mafam asigi khunja singgi awatpa khudimak mensinba ngamdrabasu makhata na angamba mateng pangkhigani haiba wafam sing phongdokhi
Mafam asida hangliba relief camp ta folks ki miyoi sing lakpiduna aikhoi amatani haiba nungsi chanabagi wakhalonda numit khudingi sizinaba polam sing mateng pangbibagi damak apenba phongdoke awana tarapachingda folksna mating pangbagi ajuma khungtang se khoi sum chathadana lakpani siteida famje lakpa anirak suba oina lakcharaga relief camp leiriba awana taraba miyam asida mating pangba lakchabani khoi thodokna akhoina pijariba pot asiteida khoi gi atopa agenda karimta leite khoi gi nungsi chanana hingminnaba awaba tarabina mating pangba the idea of Manipur da khoina sigumba polam singse mating pangba lakchabani hariba asigumba mating pangba gi khunchal asida asi pangjariba sinamata loiba naide akoi matung dasu akoi na dugum angamba mateng jing pangjagani haiwa phumche thamjaraga akoi lairiba ngasi gi folks na pangjariba mateng ase yamdaba akoi minungsi oiba mateng pangjabane Lelong Haroibi College ki Principal In Charge oina puriba Professor A. Satar Sahana College asigi fan lana sizna kre haina College asigi Students Union na maral siri. Manipur Press Club ta pangthokpa pawgi mifam amada Lelong Haroibi College Students Union ki Boys Common Room Secretary Ajiz Khana A. Satar Sahana College asida Principal oirapa matamda College asigi fan lupa lakh yangkhai manga leramki anoba Principal asina mahaki matamda masak thokpa thabak amatadi tawdana College ki fandi kaithokpa Handaki session Englishing aniga kun manga kun taruk asida college asida chawrakna mahairoi lising ahum ga charter romna admission tawrakhi admission gi apunba St Pharmacy crore amaga lakh marifutara manga lising kuntrama thoi oigani admission gi apunba St Pharmacy gi manungda Manipur University amadi Manipur government cha kafam thokpa St Pham ka khrga aremba St Pham college asigi account da thamgadabani laibak thibadi college ki account da thamgadaba apunba St Pham sudana thamlamba thengnare Asugyam Kraba Senfa Matokram na account da Changribanu Amade Kadai da Sizinakibagi Haibadu government Tigat Biu. Students Union na College Asigi Development Kara Tauzage Hairuba Matamda Fadlaiti Hairaki. Students Union na College Asigi Manipur Rural Banki account statement Laujaba Matamda Subnatangi Lupa Lak Kunmapanga Lishing Homfutara Tarukrom Lairamba Tengnaki Hairiba statement Aduda unauthorized oiba maongda college asigi principal in charge A. Satar Sahagi machanupana lakani ga lising nifuni thoi henbagi senfam lokthokhibagi record su thengnaki aranba thabak tawriba principal asigi mathakta marinaba department na athubada departmental inquiry sathabiyo amadi college asigi regular principal ama July tangkun phawbagi manungda hapiu lengangna college asigi regular principal ama thabirakta taragadi college asigi students union na A block yauna atopa block kaya athingba thamgani haiki Kay maram gidama college account ki principal ki machanupa sina paisa withdraw tawribano without any information da mahak ya po machanupa Saros Habib ko engage staff oina dio ki post da amadi mahak ki mayam ki machanupa ki H Mujibur guna MTS ki post da hapsilambagi record su lairamki athu matamda departmental inquiry chat thabiraga lakiba July ki date 25 ki manungda Lelong Haroibi college da regular principal ama thabirakuna college asibu kanbiu haina Pukning sing sinjage. Hari birthday 24 ki mamangda regular principal ma college asida thabirakagadi democratic oiba mawongda phungjan kaya sansinduna college asigi admin block amadi tongan ba block kaya thanjibagi phungjan sansinjaragani. Veteran politician Ozoina MLA Karam Siam gi mathakta thaba election petition High Court of Manipur na kakre. Karam Siam na thaba recrimination petition disposed tawkre. Taranithoi Shuba Manipur Legislative Assembly election da langthabal AC da Indian National Congress ki mirep oikiba veteran politician Okram Zoina Mikhal aduda lamba oikiba Bharatiya Janata Party gi mirep Karam Siam gi mathakta Mikhal aduga mari lenena returning officer da Pikhat kiba election nomination paper da namthak tawi haiduna High Court of Manipur da MLA Karam Siam na Mikhal mai pa kiba adu chanahan biganu haiduna tharakpa election petition court asina kakre INC ki candidate Ozoina Langthabal AC ki MLA Karam Siam na mahaki nomination paper pisan kiba aduda education qualification yawna miyam da namthak tawi haiduna Englishing aniga kunithoi ki April tha da High Court of Manipur da election petition file tawrakhi case asigi hearing satharaklaba matung court asida ngarang sathakiba election petition asigi hearing da court asina wayal laukthokri court aduna Okram Joina MLA Karam Siam gi mathakta tharakpa election petition
kakhibaga iroinana MLA Karam Syamnasu INC ki candidate Ozoi ki mathakta thaba recrimination petition adubusu dispose tawre haina takhi Ningsing baya Inglising aniga kunithoi ki January thada Manipur ki Assembly constituency Homfu gi Mikhal Pangthok nabagi matam laukthokhiba adudagi chahi adugi February kunipan da Mikhal Pangthokhiba aduda Langthabal AC da Mirep Marina lamba tawnakhi apunba voter masing lising kuntaruk ka chamnga Homfutara taruk na vote thadakhiba adugi manungda Mars thagi tang tara da Mikhal haidokhibada BJP ki Mirep Karam Syam na apunba vote masing lising taraga Janipan tara mga fangki Naknaba lamba INC ki Mirep Ojoi dagi vote masing lising nipan ga chatret homfunitoi fangduna punna vote masing lising aniga yangkai humdoi Karam Syam na hana fanglaga Mikhal mai pakibani Senapati ki Nagata Fauda ngarang numidang pung mapan khara helak pada chawna irang thokre miyam gi irang adu Senapati ki Oklongkhul da leiba Naga Army gi camp ama army na question duna thamle haina social media da sandorak padegi miyam irang adu haurakibani hairi miyam aduna Senapati DC office manakta leiba tarataru shuba Assam Rifles ki camp da thomjinki miyam aduna outpost adugi gate amadi fencing mai thaki mafam adu da leiba waiting set amasu mai thaki khoisaunaraba miyam aduna Assam Rifles ki gari ama mathak makha onthoki Assam Rifles ki gypsy ama alto car amasu mai thaki hairi Assam Rifles na miyam adu lakshinaba honabada tear gas amadi blank fire tauki hari asok apan yaubagi paudi yaukide Indian Security Force na TM kasom makui longdi amadi akoi bakul singda maong chada na yumthong kuding sangduna thi humbagi thabak sa thababu ceasefire gi ground rule thugai bani haina NSCN IM ne yaning daba phongdorakli loop asina phongdorakpada yumthong changduna thibu humbagi thabak chatharakpa asina Miyam da khudong chadaba kaya thokhan bagalorina mipai hale maram aduna hiram asigi matang da independent body amana thigar hangadabani hairi Delhi singa mungnabadagi matam khara lai gi thoram pangthokpa ngamdadana leiraklaba khurai ahongpung laifamlenda ngasi masing yamlaba state police amadi central security force singna ngaklaga nongma panbagi lai gi thoram mapung fana pangthokre 33 AD dagi leiraklaba chahi lising ani suraba state archaeology ki manung chana leiraba laifamlen asida ngasi superintendent state archaeology na ayuk angan badagi nungthil pung taruk fawba lai khurumba changbagi ayaba pibadagi tongan ba mafam singdagi lakpa naha ahal kaya na lai khurumba langnaki lai khurumba du da sarugya khiba retired major yambem angambana mafam asida ipa ipu singna thambiramba aruba laifamlen asida lai khurumba changbada kana amata na thingba pifam thokte lai khurumba lakpada thokliba wathok asi dharmagidama khatnaba nate dharma khudingmak loina ikai khumna zai aikhoina ipa ipu singna thambiramba laifamlen asibusu ikai khumnabiyu loinana miyamna su nongma panba khudingi laifamlen asida lai khurumba lakpiyu haiki Maitai mayam laaga khurumbiyu maitai gi laini khurumbiyu nong panba khuding lakpiyu aduga asigi history macha khara phajana irabuna khangi SDC da kari hai kiba DC da kari hai kiba secretary review na kari hai kiba du loina chumna record lebani niyam chumna tawbani akhoi gi history chummi adu icha mayam khangmum thoi loina asi khanga nacha na chu jingmu hai gi dongni adna khoi si mafam sida nong pan khuding lakadongni lai khrum lakadongni Department of Computer Science DM College of Science da Manipuri University na senduna World Youth Skill Day English anil kundaru ki thoram DM Science ki Central Hall da ngasi pangthokre Skills for a Shared Future haiba theme da pangthokpa thoram aduda DM Science ki Principal Professor KSS Birbal Computer Science Department ki HOD Yengkhom Sujata NIC Manipur State Unit ki Scientist D Wairopam Santi Sarugyaki Oza amadi Oja ama oina theory amasung practical tambiba khaknatana naha oiriba sing amadi innovator singbu skill amadi technology sizinaduna mioiba amadi samas ki thabak tawhanbani puna thabak tawminabagi khudam ama piraduna Durga Mohan Polemna technology sizinaduna Manipuri literature folklore cultural heritage ki archive ama semba matamda masina archive ama oina lehenbata natana malem gi miyamda
khanghalli amasung research tawbasingda khudong chahali computer science na intelligence search system pibagalunina cloud storage amasung secure oiba digital platform ama piba yai history department na puwari ki achum sum da lepang ngamgani language department na loan chawkhat hanbada sahitya gi achumba singdu ngak senbagi thabak tawi asigumba digital file asina aikhoi ki nat ki oiba achumba mayam adu tungi charul surul singda khanghanbada mateng pangadi haina phongdoki mahagna makhata na skill sizinaduna career ama semgatpada natana khunai gi afaba thabak tawramba tungi yumbi amamam oirakna ba khonagadabani haiki Bengali ki meti English form cloud infrastructure amasung schedule of digital repositories semba asin singba history department na masih cumi lali amasung puari wafunda lepang ngangani language department na loan sakat anba amasung site gi achumba do ngak sinda thuk tawani masina discipline mayam ase punna thuk tumino dina semba digital file asina ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯁꯤꯅꯤ skill for a shared future's-ꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡ Kanglaipa Calendar Board na sinduna iningthong Maliafam Palchagi anirak suba ningsing thorom ngasi Manipur Press Club ta pangthokre thorom aduda MLA Laurembam Rameshwar Mitei Kanglaipa Calendar Board ki President Acharya Ahambizit Sairom Lainingthong Sanamhi Temple Board ki Member Secretary Sandam Gandaras Kanglaipa Calendar Board ki Advisor Akham Langol Retired IAS Mangsatabam Hare Krishna na chingbana athoiba Mithunlen Singh oikhi thorom ga marirena laikhidraba iningthong Maliafam Palchagi photo da leishu katuna miyam ikai khumnaba utkhi Kanglaipa Calendar Board ki Secretary Soraisham Sanjitna iningthong asina Kanglaipak asigi wata padaba pukai langai kaya pugning loshing oiba kaya thambirambada ngasigi mirol na iningthong asigi mafamda ikai khumnaba utpagi thorom asi pangthokpani haiki ꯑꯁꯤꯗ ꯀꯥꯏꯊꯣꯛꯅꯔꯤꯕ ꯎꯠꯂꯤꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯗ ꯂꯩꯍꯧꯒꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯉꯝ ꯑꯊꯧ ꯂꯩꯔꯝꯕ ꯃꯇꯨꯡ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯔꯩꯄꯥꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯠꯇ ꯄꯥꯗꯅ ꯄꯨꯡꯀꯩ ꯂꯪꯀꯩ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯣꯔꯒ ꯍꯥꯏꯇꯥꯔꯦ ꯀꯩ ꯆꯣꯔꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯃꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥꯠꯇ ꯄꯥꯗꯕ ꯊꯝꯕꯤꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯒ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯕ ꯑꯃꯗꯤ ꯎꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Escola Women's College Nambolda undergraduate amadi B.Ed ahanba semester chatliba chahi Inglising aniga kuntaruk amadi Inglising aniga kuntareta tamgadaba mahiroi sing amadi Oja Singh puna sakhang maikhang nabagi students induction program Inglising aniga kuntaruk ngasi pangthokre thorom aduga marilena college adugi principal Dr. R.K. Lokendrana college asida nauna mahai tamba lakliba mahiroi sing na ahanba college tamlakpada makhoina thengnagadaba sing puna khangminaba amadi college asigi lariba department khudingmaki teaching amadi non-teaching staff singa sakhang maikhang naduna afaba college ama ohenbata natana afaba mahiroi amamam soidina ohennabasu oja singna hotminasi nauna college asida ming chalaklaba mahiroi singnasu masana lauriba subject aduda fazana mai onsinduna college asigi mingchat purakpada natana afaba mahiroi amamam oinaba honasi afaba mahiroi amamam oiraba matamda afaba khunai ama soidina oibangamgani haiki Environment seems college environment, like environment. We have different environments. We have to adapt and adjust to the ever-changing society. I see object everybody knows. I conflict situation
Nabart Manipur Regional Office na sinduna Nabart ki nifumanga Suba Foundation Day thoram pangthokre. Nifumanga Suba mapok numit thoram asiga mari lenana Nabart Manipur gi AZM thokjom kiranna laumi sing na ahongba mamalda senthang logbagi khudong chaba phanghalliba Kisan Credit Card KCC asi Nabart na bank ki khuthang dak hudokpani. Hauzik Manipur da KCC lising kuntrataret ki mathakta phanghankhre lakadaba chahi khara asida lau shungu bagi thabak tawriba imung sing KCC ki khudong chaba phanghanaba pandam Self-help group sing da senthang piba khaknatana skill training gi khudong chaba sing piri kauna gi pothok mai pangna puthok tu na malem gi thakda demand kaya marum leire Manipur gi nupi sing gi satmilon fagar hanbada mateng pangli haiki Manipur da cooperative society chani ga kuntrani thoi computerized tawbagalunena core banking solution oina thabak tawhanduna India pumbada cooperative sakhot hanba kamle tribal development fund ki makhada chingilam sing da farm tawhanduna pothok kaya su puthok ngamle haiki तब थबक्ति याम लेखरे होइचिंग द हायर गा समना गा खोगी ट्राइबल डेवलपमेंट फंड की मखादा ऑर्चर्ड की फार्म से चराफना तारागा नि थोय वा मी चनी चनी की प्रोजेक्ट से खोई चिंग एरिया सिंग दा ट्राइन थोय सी दा मी चनी चनी पाखलगा दि जुम याम हाय तारे अदगी अमुक खोई क्लाइमेट चेंज दा इफुट कनबगी थबक से स्प्रिंग शेड की इफुट कनबगी थबक से मखोई अम चाउन चथरी चिंगी जगह सिंग अदि फुट हिल सिंग कोई कनो सिंगसिदा कोई फुची कनानबा स्प्रिंग शेड प्रोजेक्ट तरागा मंगा मुक्से कोई चथारी सिदा कोई तोरिसे मोइदा फुट कनाना उवा थाजिनबा मथदा मुक मसागी हाइबा जगह सिदा लाइब्रेरी मिसिंग सिगी सिमिलोन से कोई सेंगवनानबा लाइब्रेरी की कंपोनेंट खरा यावरी Department of Agriculture gi Midyang Makhada District Agriculture Thoubal ga sinbiraga Manipur Farmers Federation ga khusamnaraga ngasi hairok patri Taurangbam Laikai Community Hall asida Disease and Pest Management in Kharif Pedi haiba asiga mari lenena awareness campaign ama pangthokre Ngasigi awareness campaign aduga mari lenena Manipur Farmers Federation gi Secretary General Sinthangamba Laishram pangthokliba awareness campaign asida lakliba experts singna hairok ki farmers singda wakhal lawsing oiba wafam kaya ama thamlamba lenena PM Kisan update tawba amadi crops insurance ki matangda lomi singda mamutta na khanghalaga ikang thoglakpa ichak thoglaktu na lawfam sing mangba matamda insurance ki yahoraga lomi singda kana ba kharada oirebasu phanghanaba department ki maikaidagi marik chumba wafam thamlambada nungaiba phongdoki PM Kisan update tawba crop insurance ki matangda lomi singda mamata na khanghalaga ikang thokpa ichau thoktana lawfam sing mangba kanda insurance asi yahoraga lomi singda kana ba khadu su ngana bagi dama department ki maigai digi lomi singda marik chumba wafam thambiramba aero ki lomi miyam ki maigai digi yamne koi nungaiba anja amani makhata na sosi gumba campaign ke ama tawan ba awareness ke ama pangthok pinoba lomi singda maigai digi haijari Sagol Bantera Pukhrambam Lairak Imphal West Leba Cerulin Medivital ga Suba Hospital and Assisted Reproductive Center ga puna kusamnaduna fibroadenomyosis procedure asi Manipur da ahanba oina microwave ablation technology sizinaduna operation tawduna mai pagna pangthokpa ngamkhre operation asi chahi kunthani pan surabi maunaha amada fibroid amadi adenomyosis leibana maram oiduna primary infertility narakpadagi operation asi pangthopani operation asida sizinariba microwave technology asina Cerulin Medivital na puthokpani aduga surgery asina IVF specialist amadi advanced laparoscopic surgeon Dr. Wahengbam Indivar MS obstetrics and gynecology na pangthopani Hojik pag methana break ama lawzare मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni लोक खुबद नतन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा Capidon cup syrup थकपियो Capidon cup syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijariba telephone number asidagi khangwiba yagani natraga aikoi gi campus office ta legbiraklaga akopa marol khangwiba yagani loinana experience leraba faculties singna class tawbusu hokre honglakliba punsi gi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung da mayam budaram nok siri makataba pau pizari. Healthy life and diet plan for women haiba hiram da nongmag oiba nupi sing oiba wakal tamina bagi thorom amangasi Technopol district ki Khangsim village ta leiba weaker section development council WSDC ki training hall da pangthokre. Manipur State Commission for Women amadi Bradway IRCA Technopal District na siduna pangthokpa thorom aduda Manipur State Commission for Women gi chairperson TH Tiningfam Monsang WSDC gi chief functionary ke Sangnaider Tonthang DIPR gi additional director su oiriba Manipur State Commission for Women gi member secretary W Fazatombi amadi MSCW gi member SK Sophia Monsang na maru oiba myoi sing oina sarugyaki thorom aduda MSCW gi chairperson TH Tiningfam Monchangna nupi singna thong thakpada machi oiba chinja karamna singani haibasida pirambak Khanjin famthoi awareness asida yauriba nupi singna mayumda hankhara atopada tambiduna aikhoi pumnamak masa mau fana tingjang kaijangdana leina bohona minasi haiki kitchen amadi home maintain tawbase nupi na oibani aduna nupi singse se khara chana ba thakna ba sida su sumba mayam darkar oibase moi ngonda takpiragadi hojik se mi 50 60 lai asina noina khangba duna noi family amamam semga sagaladi kyamu apaba family lakadra Thorom aduda W Fazatombi na state as lariba nupi singna awa ana taba matamda mating pangna ba Manipur State Commission kauba body amalai haibasi lamdam masigi nupi singna khangsinbiu commission asina case kaya lokhatuna nupi singbu mating pangduna lakli matungda su maram chadana otpi naibiraba nupi singi mating pangki kani haiki Manipur State Commission for Women nang si phawbada nupi singki oiba awareness program tawba nupi gi awaba cases khanaba chainaba nupi da saithing piba case mayam amai khoi lokhacharaga loibu mating panglaga yamna complicated oigiba singki hojik phawbada khoi gi office pending lei aduna tabasing adum wari watai saraga mani makuga khanaba husband ga khanaba sigumba singki khoina khanari bani da pukhatlaga wari watai saraga yam laina nupi gi problem da khoi solve tawba yamna ngamja Leimakhong de laiba Indian Army singi mamang magtada kuki singna rally chatpagi namada kanto sabal da maitei singi yummai thakibabu Manipur imana condemn tawi haina media ko convener sorokhaibam Chanti Kumar Meitei na thadorakpa cherol aman haidi Indian Security Force singna kuki singbu khangna athingba amata yaudana lautuna ba manba maongda maitei gi yum sing mai thakibani India gi security singna khanghode uhode haiba yaroi India gi army singna kuki terrorist singbu mara leiba myoi singbu faraga miyamda sinaduna logi chairak pigadabani hokiba army gi camp aduda Kalam Babu kauba maitei amathiba khangdana ngasi fawba fangdari madudasu Indian Army singbu chenara moi hainingai leite Karigumba India ki security force singna leimakhong army camp ta mathau ningthina tawdrabanina magi mayumda hankhro makhata na leibagi mathau tadre loinena Manipur gi state force na miyambu ngak sena ba lengang na thabak lakhot kadabani haina Manipur imana khangali Horticulture Department ki meeting makhada thakiba ki hom pothok marangkai na puthokba ngamle haina Funal Maring Khulgi Secretary Thangza Yaimana phongdorakli Thangza Yaimana makha tarakpada meaikaba chinjak siznaba yauna ngaushina duna matam manghanbagi mahutta isana pamba pothok ama puthokna bagi maikaida meeting changlabadi chinjak ta su mipal tanglaroi wakhal su nungaigani Manipur da leriba Lomi khudingmak na isagi thabakta thawai yauna honabada irai laina awanba ama purakpa ngamgani haina phongdorakli Khattuba thaboksingi thadoga sigumba khantang ursu tawderadi mapung phana mahai chai haibasi mayamgi damukta uchaba ngamne nungai ba haidi laumi amagi oirubagi nungai ba haisi mahai tab kanda nungai jabani adu si palakpa mayam si ururaga hana wakiba sahi lisang senna wakiba ina tawjarakpa nungsada suraga thamtha karige khanga galakpudu minute amagi manungda Kautoki haibasi mayamgi mafamda haijaningbane
Mamangi FIFA World Cup ki runners up amadi FIFA ranking da khwaidagi makokta leriba France FIFA ranking ga anishuba Spain na maithiba piduna chahisigi FIFA World Cup ki final sangkhre malem gi leibak ahum USA Mexico amadi Canada na yumbu oiduna mamang thagi tang tarama thoidagi leibak ni funipa na group tarani thoi thokna khaidoktuna stadium tarama thoida chathariba FIFA World Cup ki haukiba nogai matung pung tarani thoi makai tabada Dallas Stadium Arlington da sanakiba ahanba semi final match Spain na France bu goal ani shinoda maithiba piduna final sangkibani Spain gi mai pa kibagi goal ani du M Oyarzabal na match ki kunithoi shuba minute penalty da amadi P Porfona match ki yang kainipan suba minute janki ani shuba semi final match ngasi nongai mutung pungtarani thoi makai tabada Atlanta Stadium da mamangi World Cup ki champion amadi FIFA ranking ahum suba Argentina amadi FIFA ranking mari shuba England ga sanagani Roshilak padamar bipaw mukahana thamzari Mahairoi Singidamag BJP Lengangna Chief Minister Scholarship Scheme for Civil Service Haiba Scheme Haudoktuna Budget Lupa Crore Aniga Lakh Marifu Hapuna Thamle Haina CM Kemjana Haikre Ima tarani thoina Kanglagi Nongchup Thong Mamangda Apspagi Mayokta Mafi Thongdana Changsan Kiba Khongjang Ningsing Numit Thorom Anti-Repression Day ki Thorom Pangthokre India Pumbada Manipur Kalu Miyam Kalu Haina Pangthokba Khongsang Manipur dasu Manipur Lomi Lubna Pangthokre Amadi Spain na France Mighty Bapiduna FIFA World Cup ki final sangkre Hauzi Fabago na ISTV na pizza ba Manipur Pamatang solution sa rebing tabi pa kwai pumnamak pa mukahana